Ima ngasidine akhoi damsagi exam haidokani haibani horel pung ani ahum adwaidade internet ta yengba dum yaragani khangdre tawrise isado first division daga laglabdi phrakhani da isa se maning kya su thungba ngamjadrabani aikoinaga sel paiba imung oidrabanina tuition jatkadabasu aina thaba ngam kidedo khaloraga wakalgase nongai pona teda migi masa singdine mama mapana tuition tawphamda koithin thinduna question senaduna afaba misak ama oina bo honaido akhoi gidi madusu tawkidredo ima thoklaba ama lagani da damsana hairiba exam adu adum nongai ki haibani mana di top 20 fawbagi manungda sangen haina asabudi tawjaribani adubu khangdene yenglasi ima akhoi damsagi exam haidokpo numisidi mihulga se dangdang songli ponida akhoi James kadai da satkini hairamge nungti gidi yum sida dum leibani ngasina kadai da satkhrabaja no damsa do boina hoi da satkini hairambani ngasidi boina do school satte haibani maga makhoi da drawing yekpegi thaba ama tawgani hairambani ma James ngasi natro na khoigi exam result haidokani haibado ngasi dine aina sak kawgadori bani ko nakhoi ima hoi thoibi hoi pulap lakadabani ko exam result dudanga khanglaga dum dam tawduna thongdoini ko aidi khangde ko horel exam result fajadradi idomcha hoina asa yamna wangna thamnaga result na maningda si launa naptuna yawrabadi aidi khangde haijari basini ko pass pu tawrabadi yareda ikhoi gidi kareshu akaiba leite result fajagera fajaroigera aidi asauba sakle nama siladabani ko harisini nungthilgi pung ani makhai taba matamda exam result haidoklami James Manipur gi oina 6 position da laktuna mai paglami boina hoida sakle nama saminaduna awanungai wari kaya sanaram laba matungda James mayumda halaktuna mama masag wari sanarami ima aising asidi wakhal yamna nungaite babado leijaram labadi mahagna kaya da harau jaram gadaba asigumba mai pakpu numit ase babadi yamna pamjaram bani lai on khraba babagi photo asida yengjaraga haijaba natana karidi upai leiri aikhoi se kayam kuina mafam asida leiduna khanggadoribano aikhoi muk tonba mi se manipur asida ani suna leram khidra damsa ge waheduna nachal aisu thamoi se puba ngamlaktre babana tatana haibirami nakhoi mithoi mihenba oine bo honagadabani achauba phamnaiba amamam oidaba yade haiba wai asi nachelgi nakong asida asum taduna lei babana pamjaramba singa dubu thunghanba ngamlaroidra haiduna wakhal hantharakpa amomok yawrai adubu ai soidana hona khigani ijasa nakhoi wakhal lang phang khanba yade ko matam se yamna lorabani nakhoina tinariba marup sing adudagi su yamna cheksinna satkadabani marup tagisu mi mangba yaudaba nate ko sel paidraba lairaba khoidi ina kaira khunba mioi singna nungsibiba watpani satra oiringai matam haibase cheksinna chatkadabani lairikka marup oiduna matam punamakta sagonoduna ikhoidi laigadabani ko ngasidagi isa James nahakidi chapter ani sudana nasagi phirep ama lauba yabagi tangkak adu laklabani ko madugi maramda hayeng phajana discuss tawrasi ko ngasidi potharasi asomdana mukhaina mahaki leijaramba sampatti nongmagi mayeng taraklami bembemgi khudumbi matonda leiduna them-themduna maral mathum lauthokpirami kaino ngasidi tamo khaisi pakhang masa sahi trampan kun muktang suraba misak ya maliko aibu amuk hundok piram laga satkrabadi loiredana aidi mangjare haisiniko tamo khaine aigi thamoi piu haimandana aina pikigum sutau aidi nupa khainaraga ipamda halaklaga leijabanido aduda tamo khaina anobi masak matok phajabi chechet laubi pambadagi miyeng karan sankrabadine noja aigi thamoi se kairaga leihugani ko adumainaga toroklabadine aidi yaroi haisini kaino haisibu aisibu pakhang masaga yamna malaba haisibu aidi adumnaga khankhiba leiti ko
nangna hairiba makhai aina loina yarisidi mendro ka hek tainana lairiba inkhol mayamasi nangi mingda loina onkhre paka building ama sabire building aduda ka bara sanba yaba ka kun yauri maduda natana dukana chauba amasu phamalle ibemana bu hairabadi mukhai aidi joro joro ngaktani tawribase aduda aina haiba amakhaktangdi somna yaba kauba leite haijariba nang ai thamoi tinaduna loinarakpasi sahi taret mapung pharabani aigi yumda leiduna nganthoi biraro haibasu nangna yaba kauba leite Madugi su matam lakhini ye tamukhai aigi sanupa asina class 7 ai karapka matam adu phauba ngaibiyu haijari badudi kaurabo hairisibu tamukhai na haibada aina yakhidababu yaubro adubudi yaida aduda aigi yumdaga leiraga seba toba gaidu pamjariba aidi ahal asum oirakani do toina unabigi matam phangde do aduginida aina hairibase tamukhai aidine nangse munna khanjiluragane akiba amumu phaurakpa yawiko laikai asida leisabi masak phajabi uba yade hainei ko mina sahi kharagi mamangdane mounaha amada khudang pairu haibra kaino aduda laikai mayam changduna nupi edu tanthokibani hainei aikhoi laikai sida masak phajabi mounaha yum palabi mayam ama leiribado makhoida mitaru gadra haiduna ai gi thamoise mathum marang hobiko hairisini aingonda makhoi wakhal khanbigi matam leite haijariba nangi wakhalda adum tauduna leiribani ne ado horel nga thongnamuko ai horel nomidang chak chaba laktoini ai chalukhige ko nang gyan taw haisini hoi thonglam lage ko nganna lakse chau aidi nganna laktrabadine loina sathokani hairisini mukhai satkhaba matungda bembemna wakhal macha macha khalmi tamukhai maral mathumasi 70% di aigi khubam nungda leiredana nupida ngaujaba nupagi maral mathum aikhoina laudana kanana laugani ge isa chawba ngaina ngaina lemhauriba lanthum makhai loina yonthoklaga bembem aigi sana loina sadoribani sahi kharagi matungda James Dem College ta graduation loiraba matungda Manipur Police Department lauba MPS exam da mai paktuna MPS officer oiba phangladuna Imphal gi rent house aduda makha tana adum leirami ima ngasi haiba nubit asini nasa aina matam kayadagi mangjarakpa manglan haibado ngasi ai MPS officer macha ama oiba ngamjare adubu baba do ngasi phauba hingjaramlabadi kayada harau jagadaba madugi khaluragane thamoisi puba ngamdre aikhoigi poknafam lamdam aduda chatlaga yam leiningbani adubu sahi 10 mapung phadribanina khong thangdokpa ngamdre sahi amakhakta ngairabani yumda hanjinba yagadaba masi phawbudi wana aikhoi khangba tari ibungo jem nahakna nakhutta lo paire haiduna aranba thabak tawba huran jinthi tawba adubudi logi matung ina dandi pibadi yai adubu kana laijadraba lairba matu solaba mesak amata mara laitabida dandi pibadi imadi pamjade ko madugumba sing adu isana khangna chatkadabani asum aran phajana thidoklaga maralgi matung ina thabak tawgadabani adugane nasanupina doctor tamba chatkibado tha ahum leiraga doctor tamba loiragini haibani mahaki sel matam sana sang naina sel thasiko hoi ma ta mukhai do leikai aduda bembeng kaubunupi ma mukhai gi lanthum ayamba loina loksinduna leikhre haina paw ama tai lamsing adu tap tapna yonthokli haina su tai sayol amagi matungda aigi area amadi scheme amaga su phangadaba leiri pona lupa lakh 90 rom oiri madu hek phangbaga aigi friend ama thaduna amount aduga chanagadaba lamsing leisilage haina khaliye ima hoi isana bu pamlabadi ima gidi karisu kaiba leiti adubu imadi khana zainaba haibadu madi pamjade ko yariba makhai madu thoktana bahona siko ainane nakhoi kaka hoida itat tatana paw phaunai
ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯒꯤꯁꯨ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯁꯤꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯇꯥꯃꯣꯈꯥꯏꯒꯤ ꯂꯩꯖꯔꯝꯕ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯂꯣꯏꯔꯕꯅꯤꯅ ꯃꯣꯈꯥꯏꯗꯒꯤ ꯀꯔꯝꯅ ꯂꯥꯞꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯑꯁꯨꯝ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯝꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯃꯥꯏꯊꯤꯕ ꯄꯤꯗꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯕꯦꯝꯕꯦꯝ ꯅꯆꯤꯟꯗ murum murum sonduna ꯂꯩꯔꯤꯕꯗꯨꯕꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯪꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯂꯝ ꯃꯌꯥꯝ ꯂꯟ ꯊꯨꯝ ꯂꯧ ꯃꯌꯥꯝ ꯂꯣꯏꯅ ꯅꯪꯒꯤ ꯃꯤꯡꯗ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯨꯗꯁꯤ ꯍꯥꯏꯕꯗ ꯉꯁꯤ ꯐꯥꯎꯕ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯩꯁꯦ ꯍꯅꯨꯊꯪ ꯑꯁꯤꯗ ꯀꯅꯥꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯔꯤꯕꯅꯣ ngasi nangna yadrabasu namduna pharaga nangbu puragani hairisini nahangna laugera khongera nangna tawningba amhekta tawjero aidi nangbu haujimak puraga chatlagini hairibisini ta mukhaisima onthokna saugan khre he aina tha khara ngaibi khona haijaraga yam ngaingamdaba tawnuko nang ai leiminadi haibigi watani nangi aningba pambasing loina thungalidudi sanglaba sahi kya khangduna laglaga tha ani khakta ngaibiu haijabada yabiba kouba leidri sinadi aise yamna thajidabigi wani ne nangna khaliba asibu sumlibar haiba yam tangkhraba lam adubu nangna yam hongna lupa lakh 35 da imphal gi mi amada yonthokni badubu karigino haiba maduda natte lam macha macha amadi lawphom khara leijarambasing adusu loina yon khredana lemhori bahaibabu aina leiriba yum asi khakta ngairedana masidabu aina nangbu karamna thajagadoribano kainoda nachanopa saubok adu mapalamda lairik tamba tharidudi madugi sel mayam ama thana honabada yonbani kaino aina manipurda asum tamhansi haibani maduda tamokhaina mapalamda tamansi haina thakiba natro nachanopa sauboktugi sel thanaba honabada lamsing adu ayamba yonkhiba ngaktani nacha sauboktuna hayeng doctor oiraga amuk loine lesinba yabudubo karigi thajadribano hairisibu adu ada ai khangde hairisini nang hojik aina phaduna puragani hairibasini masina tabu option aingonda karigumba makhal amata leite mukhaina bembembu makhudang paiduna singduna lambida puthorakpada nupi oibigi ijat manghan biraga lambida sa san chingbugum singbire haiduna laikai adu tanaba koilaw laurami thawdok adu asum chauthoraktuna laikai gi club maira paibi kayana wayel chathaba ngamdabadigi mamai thangda police ta case tawrami ima ꯑꯩꯈꯣꯏꯅ ꯏꯝꯐꯥꯜꯗ ꯂꯩꯔꯛꯄꯁꯦ ꯆꯍꯤ 10ꯒ ꯅꯨꯃꯤꯠ 12 ꯃꯄꯨꯡ ꯐꯥꯔꯦ ꯉꯁꯤ ꯑꯁꯤ ꯌꯨꯝ ꯆꯪꯕ ꯌꯥꯝ ꯐꯩ ꯍꯥꯏ ꯑꯩꯈꯣꯏ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗꯒꯤ ꯆꯠꯄ ꯍꯧꯔꯁꯤꯀꯣ ꯑꯗꯨꯒꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯇꯥ ꯃꯨꯈꯥꯏꯅ ꯅꯨꯄꯤ ꯑꯃ ꯆꯤꯡꯂꯨꯕꯒꯤ ꯀꯦꯁ ꯑꯃ ꯑꯩꯈꯣꯏ SPꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯣꯛꯄꯅꯤꯅ SPꯅ ꯀꯦꯁ ꯑꯗꯨ ꯈꯔ ꯌꯦꯡꯁꯤꯜꯂꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯏ ꯑꯩꯗꯤ ꯄꯥꯝꯖꯗꯕꯅꯤ ꯑꯗꯨꯕꯨ SPꯅ ꯁꯤꯟꯅꯔꯛꯂꯕꯅꯤꯅ ꯑꯩꯗꯤꯅꯦ ꯃꯨꯈꯥꯏꯗꯣ ꯂꯦꯝꯅꯗꯤ ꯈꯛ ꯊꯥꯔꯔꯣꯏ ꯍꯥꯏꯅ ꯈꯟꯖꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯃꯦꯝꯆꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯉꯝꯖꯔꯝꯃꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯃꯨꯈꯥꯏ ꯑꯃꯗꯤ ꯕꯦꯝꯕꯦꯝꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯖꯦꯝꯁꯅ ꯊꯤꯖꯤꯟꯅꯕ ꯃꯨꯈꯥꯏ ꯑꯃꯗꯤ ꯕꯦꯝꯕꯦꯝꯕꯨ ꯀꯧꯈꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯩꯉꯣꯟꯗ ꯂꯤꯌꯨ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨ ꯁꯕꯃꯤꯠ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯗ꯭ꯔꯕꯗꯤꯅꯦ ꯂꯤꯆꯩꯒꯤ ꯃꯊꯧ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯗꯤ ꯁꯦꯜꯅ ꯄꯤꯔꯒ ꯑꯆꯨꯝꯕꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯌꯥꯕ ꯃꯤꯗꯨ ꯅꯠꯇꯦ ꯑꯩꯁꯦ ꯅꯈꯣꯏꯅ ꯈꯪꯂꯝꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯉꯥꯛꯇꯅꯤ ꯁꯔ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯔꯅ ꯐꯅꯕ ꯌꯥꯅ ꯌꯥꯅꯕ ꯑꯁꯨꯝ ꯍꯣꯠꯅꯕꯤꯔꯣ ꯁꯔꯒꯤ ꯑꯋꯥꯃꯜ ꯑꯩ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯔꯒꯦ
wathok lanthok thoktanaba tensillaga ai nupi asi aigi yumda pujakrage haijariba. Sir, ai nupa asiga laiminaba ngamjaroi. Nupi aikhoigi ikai khomnababu mahakna namduna sahi kharagi mamangdagi manghanbani madugi mamal oina mukhaina namdana aigi mingda lam khara lawpham khara ming onsin bibani aishu nupi amoina ikai ki thadoglaga khangba yaba khangjarakpani isa simatangbu mi oijarabdi haiduna khangduna ngasi phawba lakpani adubu handak tholiba thodok asi lekai miyangi mamangda sa san jingbugum ijat lekha tahanbibani aibu aishu lekai mamangda thodok odu thoklabanina ikai bahaiba du thadolaga isana yade haina phongna haijaribasini nachin thibadi torkanu he nangna hairiba makhai aina loina yaduna lamsing lawphomsing adu nangna nangi mingda loina onbiro haibadagi onkiba ngaktani sarmasigi nupi asi machin yamna thibi nupi ama haibadu oire mana aigi laijaramba lanthum sampati loina lawba yaba lawraba matungda haujikna ingondagi lapthoknaba honaribasini sir yare tolo nakhoi anina liriba warising adudagi aina loina lokchinba ngamle nakhoi anigi reporting aina loina iragani Mr. Mukhai aada lagliba misak asi masak laksinba ngamlibra yengune mag asi kanano kari lamdagino khangba ngamlibra mahag asi ekhoi leikaigi leikhidraba tombagi loinabi memcha natrane manida memchanida kaidore haibano memcha mafum masida laglisibo sha makhoidi ekhoi leikaidigi tanthokhraba minine Mr. Mukhai mahagasi aibu hek pokpi aigidi imani matam amada aikhoi imung manungda nagna sel paire ina kaira khulle haibigi matagum sangapanga laijadraba samna hingjaba aikhoi ima isabu laikai adudigi tanthokkhibani matam maduda aikhoina nahakpu karini haina khalamgani haibudu nahak asum khanbiro nahak nupi naha kayada nattabuli chatpa nupi kayagi ijat temsingnaba honabada halengba leitraba misak amani haibasi aikhoina tari amadi khangi haujik tholiba thodok asimasu nahakna langjaruba naral aduni phanggadoibasi nahakna phana haijarabasu ainadi khak ngakpiba ngamlaroido tol taraba misang sangga leijadraba lairaba singbu mi oina thadaba misak aikhoina kari tawba ngamgadage haibudusu ngasi haibu numit asidagi namit chitna yengjaro he Mr. Mukhai saloko aigidi court case asi sinakragani asum aran bisar haibududi ko na rai tajaraklagani adugane aikhoi su laikai aduda laklabani nakhoina tawning bata tawbado ngasidegidi yaroroi nahaki leijaramba sampati ayamba aina imphal leina aigi friend amagi mingda loina leikrabni haibase nahak khangjilu Mukhai matha saraduna mafam madudigi satkhirami Mukhaina mafam madu thadokhtuna satkhaba matungda James na bembemdo pauta kya pibirami isi haigadra isal haigadra somgisu aranba kharadi yauri nupina khoina nupada sel kharagidamak launam lang thaklaga adumna tawgadaba nateko nahakki naral adugi hairurabadi phangpham thokpa dandi phanggadabani adubu ko nakari karamba bisar tawrapage haibado yengjaro aigi report asidadi nahakpu khut tharoroige aina nahakpu ngakpirabani aikhoise nakhoina lairiba laikai adudigi haurakpani haibasi nakhoina di khanglaroi aikhoisu Mukhaigi launam lang adudagi awaba taraduna laikai adudigi sahi tara tanthoroklaba matungda numit suraduna khul aduda lakpa kuidribani haujikti aikhoigi IRAL KARINO haibadu makhoisu khangjaramlagani aikhoina wana honajaduna aina hojik leiriba level asi phawba yaunaba honaba haibase araibudi natte Thagasari sir aibu ngasi gyan loksing pibiduna asumba lambida laknabigi khudong chaba ma pibibagidammak sarbu haningai letana thagasari ko na pirakpa IRAL adubu aina harauna laujagani ai matungda amuk hana asigolba phatraba thabakseng adu tawjararoye sir
कोर्ट मरिक चुमना हाइगदबनी नहांगना नमित्तगी नपी तादुना ngasai nahangna thamkhiba wafamsing adumak amatta chithadana hairamu yenglasi isorga nungdam khol haibado isa nupa jem ima pele isa na ngasi mukhai da uliba matawasi urubada isa pokpage mahi yanba ngamjare matamaduda aikhoibu tumit kang oina khankhibani hojikti nakhutta lo pairabunina karisu akiba leitre ima pele bembem amadi mukhai gi case adu कोर्ट पुथोक्लब मतुंगदा बिचार तौबिरमी मुखाई सही 13 जेल दा थंबा अदुगा बेम्बेम गी सक्था ओइना लुपा लाख 10 केस ओइना नुमित कुदनी फावबगी मनुंगदा पीगदबनी हाइना लाउथोक्लमी अखोइगी इराल कारिनो हाइना मिंथोनजबा कार्टून वेब सीरीज असिगी अरोइबा सरुक पार्ट 3 मतांग असिदा लोइसिनजरे कार्टून वेब सीरीज असिगी वारी असि कनागुमा हिरम अमत्तदा सैथारक सेमजब वीडियो नचदे वारी असी बामना सिमजिन साजलगा समाज असिदा मेसेज अमा पीब ngamnaba honajabani अथुब मतमदा अनोब कार्टून वीडियो अपलोड तौजरलगे लाइक शेयर अमदि सब्सक्राइब तौबिरमु मदुना मथंगी वीडियो अमा सेमबदा थौना हापलिबनी थैंक यू फॉर वाचिंग।